Chahi ani makhai khaktangairibi nupi macha amada sexual assault chathabagi maral leiraba nupa ama first track special court number 1 na chahi mari kaisum sangda thamnaba yathang pikre. Court na maral gi matung inna chairak pikraba nupa adu lafu patera khunau khodak awang laikai dagi ningthaujam chauba chahi nifugam humfugamari apokpa laikhidraba n biramangolni. Thaudogasi kumjalis singani taramapan gi December gi tang tara da thokibani hairi. Thaudogasi gi matang da victim oiribi nupi macha sigi imung manung na women police station da wakat padagi police na chawbo bu fagat ki. Hiramasi gi matang da case chathaduna laklaba matung police na court ta charge se thangat ki. Makha tana court ta case chathaduna laklaba matung chawbo bu thaudog aduda maral leire haina court asin ngarang law thokibani. Maral gi matung inna fangadaba chairak adu ngasi lauthok tringai mamangda public prosecutor na chawbo mu maral gi matung inna akanba chairak pi na ba just takshin ki loinana defense counsel na chawbo na fangadaba chairak adu khara komthok na bahaizaki nakalani gi wafam tarba matung just na chawbo bu chahi mari kaishum sangda thamna ba yathang pi khibani.